MIC ga wari sanabada Naga lusingna FMR border fencing ki phirep home khidre hairi Naga civil society organization singi mihut kangbu amana ngasi Ministry of Home Affairs ki makok thongbo officers singa unaduna wari sanabada yanaba amata porak pangam khidre New Delhi ge Nabyuk school da pung ani khara hena wari sana ki bada United Naga Council gi maikai dege free movement regime sana han khidaba amasung Myanmar ga lonaba ngam khaida sambal khagalakpa gi mayokta yaninda bo wafam thamke hiram asigi matangda UNC gi president NG Lorhona agency da hai ki madade Naga lusingbasingi phirep center da mayek sengna khanghalam lai Delhi dage hek halakpa ga hiram asigi matangda kadi karamba khongjang jangsan ga dage habado miyam da lauk thoklagane Naga lusingbasingi mihut kambu adu hayeng Delhi dage halaklagane haide Burma gi CDF lal hobada yawba kuki basa amanga si junta gi attack sikre haide Sandel district Sakpi Karong Ringphe village ki Central Home Oriental Central Home dagi minor nupamsa ahum mangkhre haide mangkhre singadudi Pausailung ke sahi mapan son of Zahipu Renkelong village Tausem subdivision Tamenglong district ani subada Puthalung Ramei sahi tara son of Sungjanglong Renkeklong village Tausem subdivision Om subada Dithwalung Kamai sahi tara son of Zahipo Kamai Renkeklong village Tausem subdivision Tamenglong district haide RIMS Hospital Mok onga dore hana KCP PWG na phongdorakre RIMS Hospital ke medical superintendent Nepram Sanjipna hospital ke ana ayek yengsenbagi mohota thika supply da ngaurngeda misimina thokle medical superintendent na hospital asigi management tawbagi mohota mapalam da chatuna company singdagi RIMS Hospital ke medical equipment laibada masage percentage ngangna ringaida hospital asi Mok onga dore hana KCP PWG MC Unification na thadrok zero lam na hairi zero na makata na hairi bana handak tasu awang sekmai dagi hijam ibesa COVID PM medical superintendent asina yengsen dabadagi laikidre masipuna mamahana daita laugadabane loinana laikidrabagi imungda sanaba posama numit taranigi manungda pigadabane medical superintendent asina mahaki mathau thadoklaga thabak inkhang laubada mai onsenduna lairiba sisu khudaktagi tokadabane hospital gi doctor amasung staff singna office matam chana kaba kadaba habasi RIMS ki medical superintendent supervision makhada laigadabane loinana director gi tanaraga loinana director ga tanaraga action lobagi muhutta mahaki sokida phamduna tawning bata tawduna leire operation ama tawdringai gi mamangda RIMS ki medical superintendent na kopna yengsen phamthoi hospital asi medical superintendent gi makhada chalaigadabane mahana selaga director da report tawraga madugi matungina action lawgadabane mahana hospital da nungtigi round ohum chatlaga director da report pigadabane adubu MS asidi chaukurida nungaina phamduna pothaduna leire haina maral kaya sirakle Sahi tara mangadagi kunda sangdokre Ministry of Road Transport and Highways na sahi asigi February 3 ta thokiba Motor Vehicle Act 1958 ki section 59 gi matungina petrol amasung diesel gari sing registration tawbadagi sahi tara mangagi manungda leiba gari sing scrap tawragani haiba adugi mayokta public tagi complaint kya lakpuna maram oiraga central government na anauba Central Motor Vehicle Rule 1989 amend tawduna ariba gari singi mapursi sahi taramanga oirambadu sahi kungi manungda oinaba Ministry of Road Transport and Highways na anauba official gazette notification ama thokre hariba notification asigi matungina sahi kun suraba petrol amasung diesel gari sing asigi certificate renewal tawbagi P gari ki makhal ki matungina leble haire PUCL ki mathakta legal investigation chathaduna ber tawgadabane haina mahesona phungdokre People's Union of Civil Liberties PUCL na thadropo report nakalamugi oiber report ni condemn tawi hariba lup asigi mathakta legal investigation chatharaga lup asi thingchinbiyo haina RP athawali ki National Secretary Maheso Thoraujam na phungdokre Indigenous people marakta makhatana anti Manipur oiraklabadi miyam nangakpi pham thokte haina phongdokre Indigenous people marakta makhatana anti Manipur oiraklabadi makhatana ngakpi pham thokte Manipur thokliba lal sing Manipur bu thugai ge manghan ge haba lani imaleba kan ge haragadi akhoi yamna singba tai thauna yamna phaba tai haina Justice Committee ge chairman Joy Chandra Konthaujamna ngase Imphal East ki Laikot village Sadar Hills ta pangthokpa nomagi oiba farmer training cum seed distribution ki thoramda chief guest ki warol piraduna phongdokre mahana makha taraduna haikibada aranbani haibagi lengdaba thauna leiraba
matamdata aikhoigi lebak Manipur kanba ngamgani madudina taduna masagi kanabada yumpham oiraga ima lebak yonba amasung pangangda ngangbudi tokpiro ngasi tholiba lal asigi maramda mamutana khangdaba singna mapaldagi lakpa miyoisingda aranbada yumpham oiraga report tawbadagi ngasigi malamgi kompak thakta lana uhanapagi masak ohele maramaduna makhatana authority na tabasingna report pibagi wakhalon thadoksi India gi thawinsinda tholakpa lana maram oiraga iramdam izati kannaba mitmai panglasi Manipur sangselakliba market hantananaba honabada aikhoi amata oina leminasi aikhoi gi pothok marang kaina puthoklaga sinjakta mipal tangdaba iramdam ama oihalasi haike panba yabadi ngasigi thoram aduga mari lenana lauk sangam humulraja free da pikiba laufam sing yengsilaba matung free da hara yenthoki haire State Child Policy leitabana angang sing suicide tawbagi chang wangkhalakle haire matik saba State Child Policy leitabana Manipur da sahi nauriba angang sing suicide tawbagi chang wangkhalakle haina Manipur Commission for Protection of Child Rights MCPCR gi chairperson Kaisam Pradeep Kumar na phongdorakle hiramasigi matangda thadorokpa notification amana hai state asida sahi nauriba angang amasong inkhalakliba naharokia suicide tawbagi chang wangkhalakliba sin nungnang bo pokningai ni Bishnupur district khakta da tha ani gi manungga suicide tawbagi thodo home thoki mapung phaba state child policy ama semdriba makhaidi angang singi right ka mari lena ba thabak thoram sing mapung phana paikhatpa ngamloi kumja 2020 da phongkiba amasung kumja 2025 ki march da nauna semdok sadukhiba draft Manipur state policy for children gi matangda ngasi phawba lengakna notification thoktuna matik chaba thorang lokhalak nungnang bo pokningai ni haina notification asina phongdokle PUCL की ट्राइब्यूनल रिपोर्ट को कोमिना लौखिद्रे ट्राइब्यूनल की रिपोर्ट नते जजमेंट सुनते कुकी की यूनियन टेरिटोरी जालेंगम सगत पर रिपोर्ट ने हाइना फोंदोख्रे हदक द पीपल्स यूनियन फॉर सिविल लिबर्टीज PUCL न फोंकिबा इंडिपेंडेंट पीपल्स ट्राइब्यूनल की रिपोर्ट अदु ट्राइब्यूनल की रिपोर्ट नते जजमेंट सुनते कुकी की यूनियन टेरिटोरी अमा सेमना नबा मखोइबु सगत पा अमसों पुंगनिंग थगत पर रिपोर्ट ने हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी को कोमिना लाउथोकिबा कलोइना रिपोर्ट अदु सनबा यारो हाइना फोंदोख्रे कोकोमी की कोऑर्डिनेटर खुराइजम अथौबना ngasi पाउमिसिंग द हाइकी इंडिपेंडेंट ट्राइब्यूनल की रिपोर्ट अदु मपुंग yengbada irang loisinanaba tangtulei taba hanjel hananaba manipurda ingtapna leminanabagi mateng pangsinba mande kauthokna ruraba tanthokraba hana sunabagi thodok adu khangnak naksen handuna misimina ki trauma adu amuk hana thorak hananaba oina tawi kuki narco terrorist kangpuna demand tawriba separate administration union territory gumba thawongda hena chumhanba oina report aduna udle asengba mayam amana thairaga maitai mayam bu lana uhanaba amasong anti national oina malem gi mayam da uhanaba thawong ne maitai na kuki singbu sathina otpiba amasong na helpiba oina report aduda udle aduga kuki singbuna kan khatlaga thammi habasi mayek yamna sengna uba phangi makhata na haike report adu manipur da ing tapa purakna banate aikhoi masel punsin aduna ingna sengna nungsi sanana leinana bagi wakhalon sumami amata tade masidi kuki gi propaganda gi document serol amakhangne tokhai tane makangbu나 project tawba separate administration jalengam gi agenda adubu pungning thogat report ne lamai jatro kamodra mari panba report aduda aranba semjin sajenba mayam ama yawi habdu takladuna mahana haike tribunal gi report ni di haraga irang ase imphal dagi haubani hana palle maitai singna kuki singbo imphal dagi tanthokpa horokpani haibisidi samada sam lale irang thokibadu nungtil poboptani madu susursanpur dagi horokhibani rally ama chatlaba matungta phogaksaw ikhairomda phujilakla yumai ngaksangana thakibadu social media da hojiksu adam uraga leiribani mahana haike imphal da leba asigi vice president Jagdeep Dhankar lakpagi yamna ingna singna adam lai law and order da akaiba karisu laikide sursanpur da thokiba thodok sing aduna maram poiraga nomidang wairamda iran khara lakpa hawi habadi yai report adu da yawreba wafam amaso yaningda ba phongdokladuna khuraijam athobana haike Manipur High Court na amana SDP na ba hairakpadagi irang adu thorakibani haina amuk pallibadu su aranbani High Court asigi Justice Siddharth Mridul na imphal lagi hankarba matungda kiyara khana wafam adu sengdokrabani madudi High Court na government da SDP haibagi order amata taba ngambanate amasong madu haikibasu laikide matam sangna India government da thapam thokpa ethnography gi report adu state na thako haiba khaktani maduna SD phangbagi lambi nate adubu report adu de madudagi irang haukibani haina pansille adumakta sengna aranba wafam amani page number 22 da yawreba wafam adu singnaraduna athobana haiki de facto ethnic
partition ama leire kuki ga maitai gi tokhai tokhai na leinare haina utnana bo honai masina malangi miyamda kuki haiba amaga maitai haiba amaga khaidoklaga aikhosi tongan tongan na hojikti leinaraba setok naraba kangbu amani amasung lam yenaribani haibaromda puhale masima kuki narco terrorist ingi propaganda makhal amani amasung propaganda adubu makoina report asina insilakpani popi thabagi matangda report adu da hariba wafam adu kuki singbu kankhatpa oina tawi makoina yamna chumba wahai malhalaga maitai su kuki su naga su popi di adum thai haiduna pulap oina mana hanaba honai tasengbadi manipur da popi thariba si kuki singa namna taba lamgi saruk singi manungda sada modra mangaromni mahana makha tara haikhre report adu da lamai samarom di arambai tengol amasung maitai lipunsi pandaba yadaba dawna tawi makoina nongmai pairaga kuki singda mihan mipun sathaba oina uhanaba honai arambai tengol amasung maitai lipuna maitai gi lam ngak lei aduga kuki gi lam sengna KSO gumba kharana nga I hairga ITLF natraga kotu natraga kuki gi M16 paiba AK rifle paiba terrorist sing adudi losele maramaduna social activist ukil Supreme Court ki retired judge amasung masak naiba miyoi kya gi ming sizinaraga kuki sing gi demand maram sai haibo udnanaba report amani haina mara sikhe Manipur da nauna miyoi taraga mari dengi nanaba thengnare haukiba pungkun mari da Imphal West district khakta da miyoi tarama thoi dengi positive oire hade Manipur da dengi gi peak matam oirakpaga loinana nabu gi sangsu wangkhalakle haukiba pungkun mari da state asida dengi gi case taramari thengnakhi masigi manungda tarama thoi di Imphal West district tagi oikhe Directorate of Health Services tagi phangba report ki matungina haukiba pungkun mari gi manungda kang dagi sandokpa dengi gi laisarase punna miyoi taramari positive oibasigi manungda amana Imphal East district tagini amana Bisnupur district tagini aduga atopa amana Kamjong district tagini haide Pawasna makha tana hai haukiba pungkun mari da miyoi taramathoi dengi positive oirakiba se tharaga Imphal West district khakta da chahi asigi oina miyoi chaniga marphunithoi positive oikre aduga Imphal East district ki oina nauna miyoi ama positive oirakiba se tharaga punna positive oibagi masing nifugahumdoi sukre Thobal gi na kunga mathoi Bisnupur district na taramari Kaksing district na taret Chanapati district na manga Ukhul district na mari Kamjong district na ani Sandel district na ani Kangpopi Tamenglong none Tengnokpal amasung Sursanpur district ki oina miyoi amamam dengi positive oiba thengna kre haujuk phawbi ko oina dengi gi laisat ama phawba laitreba district asi ani khaktane haireba district ani edude amana Jiribamne aduga atopa amana Phairzol ne haire Tamenglong district manung channa laiba Dailong village pu tobacco free zone oina lauthokibago Manipur gi mafam khudimak tobacco free zone oihalasi haina health services ki director Dr. Sambu Bonmaina phongdokhre World No Tobacco Day 2025 ki thorong ka mari leinana National Tobacco Control Program National Health Mission ki State Health Society amasung Directorate of Health and Family Welfare Service na khusamnaduna lamphel pata laiba IMA gi heritage hall da thoramasi pangthokibane Kanglup masel thajanadribana Manipur da ingtapa purakpada matam changkhigani haina sangmana phongdokhre Manipur da Kanglup ki hatna sunabagi thodok thokpagi chang hantharaklabasu Kanglup masel gi marakta thajanadriba maramna state asida ingtapa phibam hanjil hanana bahonabada matam changkhigani haina National People's Party ki president su oiriba Meghalaya ki chief minister Conrad K sangmana phongdokhre News 9 da piba interview amada mahakna haiki Manipur da hojik thokliba watho ase khwaidagi laibak thibani haina lokpham thoi state asida Kanglup masel Khana lakliba simatam kya gi mamangdagi ni haiba punamakna khangnaraba wafamne Kanglup ki hatna sunaba amasung ungkhanabagi thodok sing matam chana laksan khidabagi matangda hangba wahang amagi pakhumda mahakna kanagumba amatabu hakthengna marar siba wafam phongdokhide adumonamuk matam chana mathau taba section thorang sing lokhalamnabadi phiba masi yauna khudong thiningai oiba thodok sing thoglamloidabani haina pankhe haujungmaki oina hana sunabagi thodok thokpagi chang hantharaklabasu Manipur da ingtapa phibam mapung phana hanjilakle haina lawba yadre state asida Daminaliba tongan tongan Kanglup purup singe marakta amana amabu thajaba thamnaraklaba matamda ingtapa phibam tapna tapna hanjilakane haujumaki oinadi Manipur da mahausa gi phibam hanjilakle haina lawba yadre luraba tanphamasta khwaidagi maruoina laukhatkadaba thorangdi Manipur da khundaminaliba tongan tongan purup singe marakta amana amabu thajaba thamnabagi matangda mathau taba thabak thoram sing paikhatpani haina su maana phongdokhe